Maroiba pausing pijari. Hairog ising tingbi matak penyang kuki kunrom dagi kuki kutlai paibasing na akan mamong da landarakray. Mikhal Mai Pak to Namyam di Mihut Oibangam Labadi, Mijay Maitai Furup ST listed Chanaba Pali Belenga Kasida Kanda pressure Pigani Haina, Ina Manipura Congress ki Mire Podiba Dr. Bimola Koizam na Fondo Kray. Mirep Singda Chap Manaba Medium Tamduna, Manaba Lo Chatna Hansi Haina, Ina Manipur Parliamentary Constituency da Independent Mirep Podiba RK Somarendu Kai Kuna Fondurakli. Amadi, security force na tungan-tungan mamafam sindagi bomb yauna, yam laba kujuplay kaya mafagat pagang kray.